ก็คนกินมะม่วงนี่แม่คุยได้อุลากแต่ว่าเอาข้าวคุยได้ลากแต่ว่าย่างเลยลากคุยเนี่ยมากี่สิดาถึงลากปะนี่ลากก็มุนเจ้าลูกเต๋อมีน้ำมันลางตลอดตัวเราปะนี่ให้ดอกเต๋อนะน้อยน่าจะจำมาปะเสื้อปูมน้ำมันที่สิได้เนี่ยสร้างห้องกงงำอ๋อสร้างตัวแล้วคนละสร้างคำเลยน่าจะกุศลสมัยสร้างต่างสิมาดีสิตัวเยอะไปสุดอันสมัยที่สองมันก็เรื่องการมีอะไรตัวนี้จริงๆเนี่ยเราเนี่ยมาขุดมาคล้องจำสมมติมีจำในการนั้นเดี๋ยวพี่มอลเล่มที่จะใช้กุลีตาดินิพานสาวคนนี้แม่อันดับสิอุ้ยหลักตัวค่อยเจเน่นางปีเน่ไอเน่ไรนัดกี่วันนี้นะมั้งอ๋อสาวดิจังชนสุดเลยจุกุยได้หลักตัวไม่ไอ้เนี่ยตลาดมันเลยชนะอะไรเดี๋ยวนุ่มไงล่ะเว้ยมันนี่เนี่ยน้องไงด้วยนะมั้งอ๋อสาวดิไม่มันจะเป็นอะไรสาวไหมวะเดี๋ยวจุ่มสาวมั้ยยังนั่นสิล่ะชนนั่นสิล่ะจุ่มไอ้จารักแต่ตากระป๋องจะอารมณ์ทุกข์นะมั้งล่ะไอ้ที่จ่าเลยหรือว่ามันเลยคนนี้นะจ่าคือตรงไหนมาป้าหนุ่มคนนั้นจ่าละคนนี้นะเอาหุ้มเพราะฉะนั้นเอาไปมาหน้าปีแล้วไม่จะมาหุ้มนี่ใช่ไหมจุ่มไปชนได้ปะอาชีพดีเลยตัวนี้อาชีพดีเลยเต้คุยเดี๋ยวไม่สิดีอันนี้มาเลยเต้สิไม่ป่ะไอ้คนเราไม่กระไรนั่นเลยเนี่ยเป็นใช่ใช่ใช่ใช่ใช่คุณบ่ที่เลยหลับเลยจะพักผ่อนนี่ว่าบุ้งพักผ่อนดีสิอันที่ไม่ยังพอไหมสามนะนุชาผู้สามมันยังมันสวยสุดมาตั้งไปมาสุนทรีบาลีใช่แค่นั้นตระอ๋อไอ้ชุมาลีมาได้ขนาดนี้เนี่ยอินมากี่เลยล่ะมีครั้งนั้นเลยหาวิปีไปแล้วนะสหิเราดูดิโอ้โหมันนี่เป็นวิดีโอนี่สิดาฉันไล่นี่เจเนี่ยไอเนี่ยขนาวลานะอูดเลยนุ่งสาวที่ลอยนุ่งสาวที่ลอยลานะขรับพลังมีมาเนี่ยชิดไปเลยนะลาไปผมสิดาฉันไล่ที่ลอยหันหลังยังไงไล่ไปนั่นสโลเขาจะหันหลังกันไปสโลนี่เสียค่อยกี่จะปั้นก็ต้องอักเตี้ยค่อยที่เยอะตาดิफिर से फसतरा सागी फिर से सोरे आने से जाऊंगा क्या फंसेเขานั่งราคาใช้ที่ไหนก่อนถูกอ่ะไอ้ที่ร้านนี้เนี่ยไอ้ที่เรสโซนโดอะไรลักเดียบ่ะสิได้จ่ายสวัสดิ์ตัวเนี่ยบ่ะก็อุดรเลยเซ็นเตอร์นี่มากี่เนี่ยฟาสสิดาติดแบบห้องไหลนี่เดี๋ยวเนี่ยหนาวเนี่ยไอ้เนี่ยจะคันเรียกค่อยนุ่งสาบนะนุ่งสาบแล้วหลังการนุ่งสาบก็สามอ่ะปกทุกไปต่อเลยไล่เดี๋ยววันนี้ขนาดนุ่งสิไล่แต่ต้นที่สุดตรงๆก็จะลากแต่ละอินเหล่าก็หายลาปีดูนะเมื่อฉันตอนนั้นกินชิ้นมันจะเขี้ยสิดากันชาลิดอ่ะไม่ดีท่าที่ฮ่าไม่ยอมเลยสิละแกก็ทางสิกะบายบายไอ้นั่นตัวเมมโมรี่ไว้นะไม่นั่นตัวหับไปนี่ก็ให้พาสมาที่สิดาจินแบบนี้นะพี่ก็จะลงไปพี่มั้ง
ꯃꯌꯥꯝꯗꯣ ꯉꯥ ꯊꯣꯡꯕ ꯔꯧ ꯊꯣꯡꯕꯅꯤ ꯀꯣꯛꯈꯠꯂꯧꯁꯤꯡꯉꯦ ꯉꯥ ꯃꯇꯨꯝꯗꯣ ꯚꯤꯗꯤꯑꯣꯅꯤꯅꯅꯦ ꯈꯔ ꯑꯆꯧꯕꯗꯣ ꯈꯣꯛꯀꯠꯂꯧ ꯀꯥꯏ ꯚꯤꯗꯤꯑꯣꯅꯤꯅ ꯈꯔ ꯑꯆꯧꯕ ꯈꯣꯛꯀꯠꯂꯧ ꯀꯥꯏ ꯎꯔꯕ ꯔꯧꯅꯤ ꯔꯧ ꯀꯥꯏꯔꯣ ꯔꯧꯅ ꯈꯥꯏꯗ ꯍꯦꯟꯕꯅꯤ ꯃꯌꯥꯝ ꯍꯥꯎꯕꯗ ꯔꯧ ꯊꯣꯡꯕ ꯑꯃ ꯁꯤꯒ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯗꯣꯏꯅꯤ ꯃꯩꯗ ꯊꯣꯡꯕ ꯍꯤꯟꯖꯥꯡꯅꯤ ꯁꯤꯁꯦ ꯑꯗꯨꯁꯨ ꯖꯣꯠꯀꯤ ꯈꯥꯡꯗ ꯋꯥꯎ ꯇꯥꯔꯅꯤ ꯑꯩ ꯌꯨꯝꯗ ꯂꯥꯛꯄꯩ ꯉꯁꯤꯗ ꯊꯤꯜꯂꯨꯕꯩ ꯆꯤꯆꯦꯅ ꯂꯩꯔꯦ ꯉꯥ ꯊꯣꯡꯉꯦ ꯏꯅꯝꯇꯣꯟꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯊꯔꯅꯤ ꯑꯗꯨꯗꯩꯗꯤ ꯈꯥꯖꯤꯡ ꯊꯣꯡꯕꯁꯨ ꯎꯠꯂꯛꯀꯦ ꯁꯤꯒ ꯂꯩꯔꯦ ꯑꯗꯨ ꯈꯥꯖꯤꯡ ꯊꯣꯡꯕ ꯈꯥꯖꯤꯡꯒꯅꯦ ꯑꯗꯨ ꯈꯥꯃꯦꯟꯒ ꯊꯣꯡꯕ ꯁꯤꯁꯨ ꯍꯥꯎꯗꯣꯏꯅꯤ ꯃꯌꯥꯝ ꯈꯤꯇꯪ ꯈꯤꯇꯪ ꯇꯪꯅꯕꯩ ꯌꯥꯝꯗ꯭ꯔꯦ ꯁꯤ ꯂꯩꯔꯦ ꯐꯖꯗ꯭ꯔꯥ ꯁꯤꯅ ꯉꯥ ꯃꯅꯤꯡꯈꯥ ꯉꯧꯕ ꯃꯌꯥꯝ ꯍꯥꯎꯗꯣꯏꯅꯤꯀꯣ ꯁꯤꯗꯅ ꯆꯥꯛ ꯂꯩꯔꯦ ꯆꯥꯛ ꯑꯃꯁꯨ ꯀꯥꯝꯃꯤ ꯄꯥꯟꯒꯅꯦ ꯈꯥꯖꯤꯡꯒ ꯊꯣꯡꯕ ꯃꯌꯥꯝ ꯉꯁꯤ ꯃꯊꯦꯜꯁꯦ ꯈꯤꯇꯪ ꯌꯥꯝꯃꯦ ꯄꯥꯟꯒ ꯈꯥꯖꯤꯡꯒꯗꯨ ꯄꯥꯟꯒ ꯈꯥꯖꯤꯡꯒ ꯑꯃ ꯉꯧꯕ ꯑꯗꯨꯗꯒꯤ ꯄꯥꯟꯒ ꯈꯥꯖꯤꯡ ꯑꯃ ꯊꯣꯡꯕ ꯑꯗꯒꯤ ꯈꯥꯖꯤꯡꯒ ꯈꯥꯃꯦꯟꯒ ꯑꯃ ꯊꯣꯡꯕ ꯃꯌꯥꯝ ꯆꯥꯊꯔꯛꯑꯒꯦ ꯑꯃ ꯔꯧ ꯊꯣꯡꯕ ꯑꯃ ꯉꯧ ꯊꯣꯡ ꯁꯤꯅꯤ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯅꯤ ꯆꯥꯔꯗꯤ ꯈꯥꯏꯔꯛꯑꯒꯦꯀꯣ ꯅꯦ ꯁꯟꯗꯥꯒꯤ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯂꯥꯛꯏꯕ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯐꯖꯕꯅꯤ ꯃꯌꯥꯝ ꯖꯪꯒꯨ ꯎꯕꯗ ꯐꯖꯗ꯭ꯔꯥ ꯐꯖꯩ ꯃꯊꯛꯀꯁꯦ ꯁꯣꯔꯤꯌꯥꯟꯒꯁꯦ ꯌꯦꯡꯉꯨꯅꯦ ꯁꯣꯔꯥꯔꯦꯟ ꯁꯤꯃꯨꯛ ꯍꯥꯏ ꯍꯩꯇꯦ ꯍꯥꯏꯅ ꯑꯃꯨꯛ ꯑꯩꯕꯨ ꯐꯖꯗ꯭ꯔꯥ ꯁꯅꯥꯔꯩꯔꯣꯝꯒꯤ ꯐꯨꯔꯤꯠꯁꯤꯗꯤ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯅꯩꯔꯦ ꯃꯤꯁꯨ ꯃꯝꯁꯤꯜꯂꯦ ꯐꯖꯅ ꯐꯖꯩꯀꯣ ꯃꯝꯃꯕꯅꯤꯅ ꯃꯤꯁꯤꯅꯦ ꯀꯂꯔꯁꯦ ꯊꯣꯛꯇ꯭ꯔꯦ ꯂꯥꯏꯠ ꯊꯥꯔꯤꯉꯩꯗꯅꯦ ꯃꯝꯊꯈ꯭ꯔꯦ ꯁꯟꯁꯦꯠꯇꯅ ꯐꯖꯕ ꯋꯥꯠꯂꯤꯀꯣ ꯁꯟꯁꯦꯠꯇꯅ ꯍꯦꯜꯂꯤ ꯐꯖꯕ ꯌꯥꯝ ꯐꯖꯩ ꯁꯤ ꯄꯨꯈ꯭ꯔꯤꯁꯦ ꯃꯤꯅ ꯉꯥ ꯐꯥꯏ ꯍꯥꯏ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯍꯩꯁꯨ ꯍꯩꯇꯦ ꯁꯤꯁꯨ ꯐꯖꯩꯌꯦ ꯁꯤꯁꯨ ꯐꯖꯩ ꯆꯁꯃꯥ ꯌꯥꯎꯗꯕꯁꯤꯁꯨ ꯐꯖꯩ ꯅꯪ ꯃꯣꯕꯥꯏꯜꯗ ꯌꯥꯝ ꯁꯦꯡꯉꯦ ꯑꯩ ꯃꯣꯕꯥꯏꯜꯗ ꯁꯦꯡꯗꯦ ꯀꯩꯒꯤꯅꯣ ꯁꯦꯡꯕ꯭ꯔꯥ ꯆꯁꯃꯥ ꯎꯞꯁꯟꯁꯦ ꯑꯩꯈꯣꯏꯗꯤ ꯆꯁꯃꯥ ꯄꯨꯟꯕꯤꯗꯣ ꯅꯝꯃꯤ ꯆꯁꯃꯥ ꯍꯦꯛ ꯄꯜꯂꯛꯄꯗ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯁꯣꯔꯒ ꯊꯤꯡꯒꯠꯇꯅ ꯂꯩꯌꯨ ꯋꯥꯗꯅ ꯌꯦꯡꯉꯨꯗ ꯀꯥꯏꯅ ꯏꯁꯥꯁꯦ ꯐꯨꯡꯒꯠꯇꯅ ꯁꯤꯅꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯂꯣꯏꯁꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯃꯇꯥꯡꯁꯤꯒ ꯂꯣꯏꯔꯦ ꯑꯗꯨꯗꯨ ꯍꯧꯖꯤꯛ ꯅꯝꯕꯗꯣ ꯑꯩꯈꯣꯏꯅꯤꯒꯤ ꯑꯗꯨ ꯅꯝꯕꯗꯣ ꯑꯩꯈꯣꯏꯅꯤ ꯐꯣꯇꯣ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯀꯥꯏꯔꯣ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯏꯕꯥꯅꯤ ꯆꯁꯃꯥ ꯁꯤ ꯎꯞꯄꯤꯁꯦ ꯆꯁꯃꯥ ꯂꯩꯔꯝꯃꯤ ꯇꯥꯔꯝꯃꯤ ꯈꯨꯜꯂ ꯈꯨꯜꯂ ꯅꯝꯁꯜꯂꯕꯅꯤ ꯅꯝꯃꯤ ꯂꯧꯕꯨꯛꯁꯤꯒꯅꯦ ꯀꯔꯤꯝ ꯐꯪꯗ꯭ꯔꯦ ꯃꯌꯥꯝ ꯆꯁꯃꯥ ꯀꯩꯀꯩ ꯍꯥꯏꯗꯤꯅꯦ ꯊꯔꯣꯏ ꯉꯥ ꯅꯥꯎꯁꯦꯛ ꯀꯩꯀꯩ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯀꯔꯤꯝ ꯐꯪꯗꯦꯕ ꯑꯗꯣ ꯁꯤ ꯆꯣꯁꯃꯥꯅꯤꯁꯦ ꯏꯁꯄꯦꯛ ꯑꯅꯤꯁꯦ ꯐꯪꯉꯦꯕ ꯃꯌꯥꯝ ꯄꯛꯇ꯭ꯔꯥ ꯗꯤꯌꯥꯁꯤꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯧꯁꯤꯒ ꯐꯖꯗ꯭ꯔꯥ ꯑꯁ ꯊꯥꯒꯠꯄꯗ ꯂꯩꯔꯦ ꯁꯤ ꯆꯣꯁꯃꯥꯁꯦ ꯑꯪꯀꯜ ꯂꯧꯗ ꯑꯩꯒ ꯌꯥꯝ ꯆꯥꯟꯅꯔꯤ ꯃꯌꯥꯝ ꯐꯖꯩꯀꯣ ꯆꯣꯁꯃꯥꯁꯦ ꯐꯖꯩ ꯐꯖꯗꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯝꯇꯪ ꯐꯖꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯧꯗꯣꯏꯅꯤ ꯆꯠꯂꯒꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯁꯤꯒ ꯃꯣꯕꯥꯏꯜ ꯇꯥꯈ꯭ꯔꯕ ꯁꯦꯁ ꯂꯧꯁꯦ ꯎꯕꯗ ꯃꯤꯠꯁꯦ ꯁꯪꯗ꯭ꯔꯦ ꯃꯌꯥꯝ ꯃꯤꯠ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅꯦ ꯑꯩꯒꯤ ꯂꯧꯁꯦ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯩꯗꯤ ꯃꯤꯠꯁꯦ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯒꯦ ꯌꯦꯡꯉꯨ ꯅꯣꯏ ꯑꯁꯦꯡꯃꯛꯀꯤꯅꯤ ꯃꯌꯥꯝ ꯐꯖꯕ ꯃꯐꯝꯁꯦ ꯎꯕꯗꯅꯦ ꯉꯥꯎꯔꯤ ꯍꯟꯅꯤꯡꯗ꯭ꯔꯦ ꯌꯨꯝꯗ